चैनल असुबु येंगिरिबा ख्वाइपुम नमकपु अहनमक्तदा मणिपुर ड्रीम्स के माइकैदगी अदोम तराम नौक्चबगा लोइनना ngasisu adom gidamakta yamna maming leiraba movie amakaki full explanation amakak pudun lecture Aribo movie se pad distribution amasung universal picture ga khusam naraga 2004 da malemgi miyamna mai pakna khusin nakrava French British American adventure drama movie amani Two Brothers haiba film asigi maroiba rating singdi IMDb gi rating da 10 gi manungda 7 Rotten Tomatoes da 78% amasung Google user na 89% gi like piri film asigi director writer amasung producer Jen Jacks film asin number da chawrakna $42 million hena sangkhi hairi aduga box office collection da $62.2 million hena tanba ngapki film asida maroiba saktam langiba singdi Hunter and the McLaury gi saktam langiba Gun Pearce angang oiba Rowan gi saktam langiba Frederick Highmore administrator Hugen gi saktam langiba Jen Claude film asida jungle da leiba tiger machimanau anina matam kaya kainaruba matungda amuk hanna thengnarakpa amadi marol thokte hairiba sanga su taibang miyoi bagumna makoi gisu chap manaba punsi mahing amada hengli haibadu mayek sengna udli madam sena film segi explanation asi hongjedring gi mangoinana channel asida nongna sangbi ragliba khwai pum na mangna channel asibu nukshi bidona like amadi subscribe to wiramu haiba wafam asi thamjari adudi hojik film asigi wari mayam da khudol tamjari film asigi ahan basinda ulibase 1920s ki French colonial rule gi matam amada Cambodia gi suklaba jungle lamagi mafam jaga amani hariba mafam asida indigenous tribal forum amasu tarami jungle asigi mayaida yamna liraba chawraba Buddha gi temple amasu mamangai matamdagi leirakpani adubu hariba laisang asi hojikti sizinadre maram asina mafam jaga asida kanagumba bata changnadrabani maram asina mafam ase lenkang sa kaigi makol oiduna surung amagumna leiri hariba mafam asida kai matai manau ani khaksu yamna nungsi sanana leijarami makoi ani gi masanupa phaibok ani khaksu pokcherami mayambagi maming se Kumal kawi aduga manau nupa gi maming na Sangha kawi mayamba Kumal de mapangal mathungna yamna lei mangonda akiba haibadu leijade aduga manau nupa Sangha de mapangal khara sonjai kithi kirum su tawgalle maram sena mayamba Kumal na manau nupa Sangha bu matam ayambada senazarame matam gi batung ina mase manau ani se pungkak sauragle nomade makoi ani se jungle manung asida chen chongduna sanazarame tanja asida sibet haina khangnaba lizard macha amakak Sangha na koitan tanarame masida lizard masa se mahaki makon da sensin kre masidagi makol manung sidagi chawkhraba sibet mapi adu muk thorak laga Sangha bu muk attack tawba hawraklami matawaduda Sangha di kibana uthakta kakat khirami aduga mahaki mayamba Kumal bu kauduna yamna hauna khonglami masidagi thinthaba tawduna mayamba Kumal se mafam masida manau nupa bu khudung thiba tare khalladuna yamna thuna sensil lakhi aduga lizard mapi aduga fight tawrami masidagi lizard mapi ase Kumal gi mathongna ubata kiduna makonda sensinduna load khre aduga somnana uthakta leiriba manau nupa Sangha bu kumtharakna naba khanghanki Sangha na uthakta gi yamna kina kumtharakpada nantharakduna makhong ado leimai da sujillaga taraklami matawaduda mayamba Kumal se manau nupa gi sujin khraba makhong adubu maraina lekpirami asumna mase manau ani se yamna nungsi sanana jungle asida leiminarakhi masigi mathangda friends singi achauba hall amada auction amal pangthoklami hariba auction asida ariba matamgi potsak laigi murti jungle dagi farakpa samugi mayana singba kayabu nilam lauthoklami mapom asida ikoina nupa amaka ikoina ure mahakase film asigi main character ama oiriba McLaury hariba misagadune mahak ariba matamgi posai bu thijanba afawa hunter amasung great author amasune hariba auction asida chawraba samu maya anibu nilam laurame adubu kanamatan madu pamnaramde masigi mathangda Africa gi lamamadagi fanglakpa 13th century matamgi Buddha gi murti makok ama amuk nilam lauthoklame adubu hariba murti asidi miyamna yamna pamnarame
ꯃꯇꯧ ꯑꯦꯝ ꯁꯤ ꯂꯣꯔꯤꯅ ꯃꯍꯥꯛꯁꯨ ꯁꯥ ꯇꯥꯟꯕ ꯇꯣꯛꯊꯣꯛꯂꯒ ꯃꯃꯜ ꯌꯥꯝꯂꯕ ꯑꯔꯤꯕ ꯃꯨꯔꯇꯤꯁꯤꯡ ꯑꯁꯤꯕꯨ ꯑꯣꯏꯅ ꯍꯟ ꯇꯧꯕ ꯆꯠꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯗꯣ ꯐꯥꯎꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯐꯝ ꯑꯁꯤꯒꯤ ꯈꯨꯟꯖꯥꯁꯤꯡꯒ ꯂꯣꯏꯅꯔꯒ ꯃꯦꯛꯂꯣꯔꯤꯅ ꯂꯨꯆꯤꯡꯗꯨꯅ ꯌꯥꯝꯅ ꯂꯤꯔꯕ ꯂꯥꯏꯁꯪ ꯑꯁꯤꯗ ꯃꯨꯔꯇꯤ ꯐꯛꯄ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯥꯛꯄꯗ ꯊꯥꯡ, ꯅꯣꯡꯃꯩ, ꯁꯥꯃꯨ, ꯍꯨꯏꯅꯆꯤꯡꯕ ꯀꯌꯥ ꯑꯃꯁꯨ ꯄꯨꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯗꯨ ꯀꯩ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯁꯤꯅꯁꯨ ꯎꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯀꯩ ꯃꯃꯥꯅ ꯃꯈꯣꯏꯒꯤ ꯃꯆꯥ ꯑꯅꯤ ꯑꯁꯤꯕꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅ ꯎꯈꯤꯗꯅꯕ ꯃꯈꯣꯏꯒꯤ ꯁꯣꯔꯨꯡ ꯃꯅꯨꯡ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯦꯡꯗꯅ ꯂꯩꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯀꯩ ꯃꯄꯥ ꯑꯁꯤꯅ ꯂꯥꯏꯁꯪ ꯑꯁꯤꯒꯤ ꯑꯋꯥꯡꯕ ꯁꯔꯨꯛ ꯑꯃꯗ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯂꯨꯅ ꯌꯦꯡꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯦꯛꯂꯣꯔꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯂꯥꯛꯃꯤꯟꯅꯔꯤꯕ ꯈꯨꯟꯖꯥꯁꯤꯡ ꯑꯁꯤ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯋꯥꯔꯗꯨꯅ ꯅꯨꯃꯤꯠꯁꯤꯃ ꯑꯋꯥ ꯄꯣꯊꯥꯅꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯈꯨꯟꯖꯥꯁꯤꯡꯅ ꯌꯥꯝꯅ ꯐꯖꯔꯕ ꯏꯁꯩꯒꯤ ꯁꯨꯔ ꯑꯃ ꯉꯪꯂꯗꯨꯅ ꯄꯨꯝꯅꯃꯛꯄꯨ ꯇꯨꯝꯕ ꯊꯦꯝꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯉꯥꯜꯂꯦ꯫ ꯈꯨꯟꯖꯥꯁꯤꯡ ꯑꯃꯗꯤ ꯃꯦꯛꯂꯣꯔꯤ ꯃꯁꯥꯃꯛꯁꯨ ꯃꯐꯝ ꯑꯁꯤꯒꯤ ꯃꯨꯔꯇꯤꯁꯤꯡꯕꯨ ꯃꯈꯣꯏꯅ ꯐꯛꯇꯨꯅ ꯍꯣꯟꯗꯣꯛꯅꯅꯕ ꯁꯦꯝ ꯁꯥꯕ ꯍꯧꯔꯦ꯫ ꯃꯈꯣꯏꯅ ꯄꯨꯔꯛꯄ ꯁꯥꯃꯨꯁꯤꯡ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯂꯨꯝꯂꯕ ꯃꯨꯔꯇꯤꯁꯤꯡ ꯑꯗꯨꯕꯨ ꯃꯐꯝ ꯆꯥꯅ ꯄꯩꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯊꯧꯗꯧ ꯑꯗꯨ ꯉꯁꯥꯏꯒꯤ ꯀꯩ ꯂꯥꯕ ꯑꯗꯨꯅꯗꯤ ꯆꯤꯡꯊꯛꯇꯒꯤ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯇꯥꯟꯖꯥꯗꯨꯗ ꯃꯦꯛꯂꯣꯔꯤꯅ ꯄꯨꯔꯛꯄ ꯍꯣꯟꯇꯤꯟ ꯗꯣꯒ ꯑꯗꯨꯅ ꯃꯐꯝ ꯖꯒꯥ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯁꯥ ꯀꯩ ꯑꯃꯒꯤ ꯃꯅꯝ ꯅꯝꯂꯛꯇꯨꯅ ꯍꯧꯅ ꯈꯣꯡꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯂꯥꯛꯃꯤꯟꯅꯔꯤꯕ ꯁꯤꯟꯃꯤꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯑꯅꯛꯄꯗ ꯀꯩ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯀꯣꯏꯔꯥꯎ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯀꯩ ꯂꯥꯕ ꯑꯗꯨꯗꯤ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯊꯨꯅ ꯌꯥꯡꯅ ꯃꯍꯥꯛꯀꯤ ꯃꯀꯣꯜ ꯑꯗꯣꯝꯗ ꯆꯦꯟꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯦꯛꯂꯣꯔꯤ ꯑꯃꯗꯤ ꯁꯤꯟꯃꯤꯁꯤꯡ ꯑꯗꯨꯅ ꯃꯈꯨꯠꯇ ꯊꯥꯡ ꯇꯥ ꯄꯥꯏꯗꯨꯅ ꯀꯩ ꯂꯥꯕ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯣꯝꯗ ꯇꯥꯟꯅꯔꯛꯂꯝꯃꯤ꯫ ꯃꯦꯛꯂꯣꯔꯤꯁꯨ ꯃꯈꯨꯠꯇ ꯅꯣꯡꯃꯩ ꯑꯃ ꯄꯥꯏꯔꯒ ꯀꯩ ꯑꯗꯨꯅ ꯆꯦꯟꯈꯤꯕ ꯃꯥꯏꯀꯩꯔꯣꯝꯗ ꯈꯣꯡꯂꯩ ꯊꯨꯅ ꯇꯥꯟꯅꯔꯛꯈꯤ꯫ ꯁꯣꯝꯗꯅ ꯀꯩ ꯂꯥꯕ ꯑꯗꯨꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯈꯣꯡꯂꯛꯄ ꯃꯈꯣꯜ ꯑꯗꯨ ꯀꯩ ꯑꯃꯣꯝ ꯑꯗꯨꯅꯁꯨ ꯇꯥꯔꯦ꯫ ꯃꯁꯤꯗꯒꯤ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯒꯅꯤ ꯈꯟꯕꯗꯒꯤ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯥ ꯁꯪꯒꯥꯕꯨ ꯄꯨꯗꯨꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯀꯨꯃꯥꯜꯕꯨꯅ ꯃꯀꯣꯜ ꯃꯅꯨꯡꯗ ꯑꯗꯨꯃꯛ ꯍꯨꯟꯗꯣꯛꯂꯝꯈꯤ꯫ ꯃꯁꯤꯗꯒꯤ ꯀꯩ ꯂꯥꯕ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯉꯥꯡꯅ ꯂꯩꯍꯧꯕ ꯃꯀꯣꯜ ꯑꯗꯨꯗ ꯊꯨꯅ ꯌꯥꯡꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥꯕꯨ ꯂꯧꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯦꯛꯂꯣꯔꯤ ꯍꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯌꯧꯁꯤꯜꯂꯛꯄꯅ ꯍꯥꯟꯖꯤꯜꯂꯛꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯦꯛꯂꯣꯔꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯈꯣꯡꯕꯨꯔꯣꯏ ꯑꯃꯒ ꯌꯥꯝꯅ ꯇꯞꯅ ꯀꯩ ꯃꯀꯣꯜ ꯑꯣꯏꯔꯤꯕ ꯁꯣꯔꯨꯡ ꯃꯅꯨꯡ ꯑꯁꯤꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯀꯩ ꯃꯆꯥ ꯀꯨꯃꯥꯜꯕꯨ ꯉꯥꯛ ꯁꯦꯜꯂꯤꯕ ꯀꯩ ꯂꯥꯕ ꯑꯁꯤꯅ ꯈꯪꯍꯧꯗꯅ ꯃꯔꯨꯝ ꯑꯃꯗꯒꯤ ꯆꯣꯡꯊꯣꯔꯛꯇꯨꯅ ꯃꯃꯥꯡ ꯊꯥꯅ ꯆꯪꯂꯛꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯕꯨ ꯆꯣꯡꯁꯤꯟꯗꯨꯅ ꯂꯥꯛꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯇꯨꯡꯗ ꯆꯪꯂꯛꯄ ꯃꯦꯛꯂꯣꯔꯤꯅ ꯀꯩ ꯂꯥꯕ ꯑꯗꯨ ꯇꯝꯅ ꯃꯍꯥꯛꯀꯤ ꯅꯣꯡꯃꯩ ꯑꯗꯨꯅ ꯀꯥꯕꯗ ꯀꯩ ꯂꯥꯕ ꯑꯗꯨ ꯅꯣꯡꯃꯩꯅ ꯄꯥꯟꯗꯨꯅ ꯈꯨꯗꯛꯇ ꯁꯤꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯀꯨꯃꯥꯜꯁꯤ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯈꯣꯡꯗꯨꯅ ꯀꯞꯆꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯀꯩ ꯂꯥꯕ ꯃꯆꯥ ꯑꯗꯨꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯃꯦꯛꯂꯣꯔꯤꯅ ꯀꯨꯃꯥꯜꯕꯨ ꯐꯥꯔꯒ ꯄꯨꯔꯒꯦ ꯍꯥꯏꯅ ꯂꯦꯞꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯁꯤꯟꯃꯤꯁꯤꯡ ꯑꯗꯨꯒ ꯄꯨꯟꯅ ꯑꯁꯤꯕ ꯀꯩ ꯂꯥꯕ ꯑꯗꯨꯒ ꯃꯈꯣꯏꯅ ꯐꯒꯠꯂꯛꯄ ꯃꯨꯔꯇꯤꯁꯤꯡ ꯑꯗꯨꯒ ꯄꯨꯔꯗꯨꯅ ꯃꯌꯨꯝꯗ ꯍꯟꯅꯅꯕ ꯁꯦꯝ ꯁꯥꯔꯦ꯫ ꯃꯍꯥꯛꯅ ꯀꯩ ꯃꯆꯥ ꯀꯨꯃꯥꯜꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯄꯝꯂꯗꯨꯅ ꯍꯣꯅꯤ ꯁ꯭ꯋꯤꯠ ꯈꯔꯁꯨ ꯄꯤꯖꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯂꯣꯏꯅꯕ ꯍꯥꯏꯕꯗꯨ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯦꯛꯂꯣꯔꯤꯅ ꯈꯨꯟꯖꯥꯁꯤꯡ ꯑꯁꯤꯒ ꯂꯣꯏꯅꯔꯒ ꯃꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯐꯥꯔꯛꯄ ꯆꯥꯎꯔꯕ ꯀꯩ ꯑꯃꯕꯨ ꯍꯥꯠꯂꯒ ꯄꯨꯔꯛꯄ ꯑꯁꯤꯗ ꯃꯐꯝ ꯑꯁꯤꯒꯤ ꯈꯨꯟꯖꯥꯁꯤꯡ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯔꯝꯃꯤ ꯑꯃꯗꯤ ꯃꯦꯛꯂꯣꯔꯤꯕꯨ ꯇꯔꯥꯝꯅ ꯑꯣꯛꯄꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯌꯨꯝꯗ ꯂꯣꯏꯖꯕ ꯌꯦꯟ ꯉꯥꯅꯨꯁꯤꯡꯕꯨ ꯀꯩ ꯑꯁꯤꯅ ꯍꯦꯛ ꯆꯥꯊꯣꯛꯏ꯫ ꯃꯈꯣꯏꯒꯤ ꯌꯦꯛꯅꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯌꯦꯛꯅꯕꯕꯨ ꯍꯥꯠꯂꯒ ꯄꯨꯔꯛꯄ ꯑꯁꯤꯗ ꯚꯤꯂꯦꯖ ꯆꯤꯞ ꯈꯨꯂꯥꯛꯄ ꯑꯁꯤꯅꯁꯨ ꯅꯪꯕꯨ ꯌꯥꯝꯅ ꯊꯥꯒꯠꯄꯤꯒꯅꯤ ꯍꯥꯏꯅ ꯈꯨꯂꯥꯛꯄ ꯑꯁꯤꯒꯤ ꯃꯆꯥꯁꯤꯡꯅ ꯐꯣꯡꯗꯣꯛꯂꯝꯃꯤ꯫ ꯃꯁꯤꯗ ꯃꯦꯛꯂꯣꯔꯤꯅꯁꯨ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯈꯨꯂꯥꯛꯄꯒꯤ ꯃꯇꯦꯡꯅ ꯃꯐꯝ ꯑꯁꯤꯗ ꯏꯁꯥꯒꯤ ꯏꯊꯧ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯆꯕ ꯉꯝꯂꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯇꯧꯕꯤꯃꯜ ꯎꯠꯄ ꯑꯣꯏꯅ ꯃꯍꯥꯛꯅ ꯖꯪꯒꯜꯗꯒꯤ ꯍꯥꯠꯇꯨꯅ ꯄꯨꯔꯛꯄ ꯀꯩ ꯂꯥꯕ ꯑꯁꯤ ꯃꯈꯣꯏꯒꯤꯗꯃꯛ ꯄꯤꯊꯣꯛꯂꯝꯂꯒꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯆꯔꯝꯃꯤ꯫ ꯃꯗꯨꯗ ꯚꯤꯂꯦꯖ ꯆꯤꯞꯀꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤꯅ ꯃꯍꯥꯛꯅ ꯍꯤꯡꯅ ꯐꯥꯔꯛꯂꯤꯕ ꯀꯩ ꯃꯆꯥ ꯑꯁꯤꯕꯨꯁꯨ ꯄꯤꯕꯤꯔꯝꯂꯣ ꯍꯥꯏꯅ ꯅꯤꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯗꯨꯃꯗꯤ ꯃꯦꯛꯂꯣꯔꯤꯅ ꯌꯥꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯀꯩ ꯃꯆꯥ ꯑꯁꯤꯃꯗꯤ ꯃꯍꯥꯛꯄꯨ ꯖꯈ꯭ꯔꯒꯦ, ꯃꯍꯥꯛꯄꯨ ꯆꯥꯎꯅꯅꯕ ꯌꯣꯛꯂꯒꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯝꯃꯤ꯫ ꯍꯥꯏꯅꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯤꯅꯔꯦꯜ ꯑꯃꯗꯤ ꯐꯣꯔꯦꯁꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯃꯦꯛꯂꯣꯔꯤꯕꯨ ꯐꯥꯕ ꯂꯥꯛꯂꯝꯃꯤ꯫
ꯃꯍꯥꯛꯄꯨ ꯐꯥꯒꯗꯧꯔꯤꯕꯒꯤ ꯃꯔꯝꯗꯤ ꯁꯔꯀꯥꯔꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯇꯥꯡꯂꯕ ꯃꯨꯔꯇꯤꯁꯤꯡꯕꯨ ꯂꯣꯟꯅ ꯊꯨꯝꯅ ꯍꯨꯔꯥꯜꯂꯨꯕꯒꯤ ꯃꯔꯥꯜꯗ ꯃꯤꯅꯔꯦꯜ ꯔꯤꯁꯣꯔꯁ ꯑꯦꯛꯀꯤ ꯃꯈꯥꯗ ꯃꯍꯥꯛꯄꯨ ꯆꯍꯤ 3 ꯆꯨꯞꯅ ꯖꯦꯜꯗ ꯂꯩꯕ ꯇꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯦꯒꯂꯣꯔꯤꯕꯨ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤꯅ ꯐꯥꯔꯒ ꯄꯨꯅꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯀꯨꯃꯥꯔꯅ ꯃꯦꯒꯂꯣꯔꯤꯁꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯒꯗꯧꯔꯦ ꯈꯟꯗꯨꯅ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯏꯟꯅꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯚꯤꯂꯦꯖ ꯆꯤꯐꯀꯤ ꯃꯆꯥꯅꯨꯄꯥꯅ ꯌꯣꯠꯂꯤꯅ ꯄꯨꯟꯗꯨꯅ ꯊꯝꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯃꯦꯒꯂꯣꯔꯤꯁꯤ ꯀꯨꯃꯥꯔꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯌꯦꯡꯂꯝꯂꯒ ꯃꯍꯥꯛꯄꯨ ꯐꯥꯗꯨꯅ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯝꯃꯤ꯫ ꯀꯨꯃꯥꯔꯁꯤ ꯚꯤꯂꯦꯖ ꯆꯤꯐ ꯑꯗꯨꯅ ꯃꯥꯡꯒꯣꯜꯗ ꯌꯣꯠꯂꯤꯅ ꯄꯨꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯃꯍꯥꯛꯁꯤ ꯀꯥꯏꯅꯈ꯭ꯔꯕ ꯃꯃꯥ ꯃꯄꯥꯕꯨ ꯀꯧꯗꯨꯅ ꯊꯃꯣꯏ ꯁꯣꯛꯅ ꯇꯦꯡꯊꯥꯖꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯉꯁꯥꯏꯒꯤ ꯀꯩ ꯑꯃꯣꯝ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯁꯪꯘꯥꯒ ꯄꯨꯟꯅ ꯑꯆꯨꯛꯄ ꯃꯣꯡꯁꯣꯡ ꯑꯃꯗꯒꯤ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪ ꯑꯁꯤꯗ ꯃꯆꯥꯕꯨ ꯊꯤꯕ ꯂꯥꯛꯂꯝꯃꯤ꯫ ꯁꯣꯝꯗꯁꯨ ꯃꯆꯥꯅꯨꯄꯥ ꯀꯨꯃꯥꯔꯅ ꯇꯦꯡꯊꯥꯅ ꯑꯣꯏꯕꯒꯤ ꯃꯈꯣꯜ ꯇꯥꯔꯕꯗ ꯃꯆꯥꯕꯨ ꯄꯨꯟꯗꯨꯅ ꯊꯝꯂꯤꯕ ꯃꯐꯝ ꯑꯗꯣꯝꯗ ꯂꯣꯟꯅ ꯆꯪꯁꯤꯜꯂꯛꯈꯤ꯫ ꯃꯃꯥ ꯂꯥꯛꯄꯒꯤ ꯁꯟꯅꯤꯜ ꯐꯪꯂꯕꯗ ꯀꯨꯃꯥꯔꯁꯤ ꯍꯧꯅ ꯈꯣꯡꯕ ꯍꯦꯟꯒꯠꯂꯛꯇꯨꯅ ꯃꯍꯥꯛꯄꯨ ꯄꯨꯜꯂꯤꯕ ꯌꯣꯠꯂꯤ ꯑꯗꯨꯕꯨ ꯊꯥꯗꯠꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯖꯔꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯚꯤꯂꯦꯖ ꯆꯤꯐꯀꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤꯅ ꯃꯐꯝ ꯑꯁꯤꯗ ꯀꯩ ꯃꯄꯤ ꯂꯥꯛꯂꯦ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯐꯪꯂꯗꯨꯅ ꯃꯍꯥꯛꯅ ꯑꯍꯤꯡ ꯑꯁꯤꯗ ꯈꯨꯟꯖꯥꯁꯤꯡ ꯑꯁꯤꯕꯨ ꯇꯥꯅꯅꯕ ꯖꯟꯇ꯭ꯔ ꯈꯣꯡꯗꯨꯅ ꯈꯨꯟꯖꯥꯁꯤꯡ ꯑꯁꯤꯕꯨ ꯄꯥꯎ ꯄꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯊꯤꯟꯊꯕ ꯇꯧꯗꯨꯅ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯊꯨꯅ ꯍꯧꯒꯠꯅꯔꯗꯨꯅ ꯃꯥꯒꯤ ꯈꯨꯠꯁꯨꯈꯂꯥꯏ ꯑꯃꯗꯤ ꯃꯩꯅꯝ ꯑꯃꯃꯝ ꯄꯥꯏꯔꯒ ꯆꯦꯟꯊꯣꯛꯅꯔꯛꯈꯤ꯫ ꯃꯈꯣꯏꯅ ꯀꯩ ꯃꯄꯤ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯃꯩꯅꯝꯁꯤꯡ ꯑꯗꯣ ꯃꯊꯪ ꯂꯪꯁꯤꯜꯂꯛꯇꯨꯅ ꯃꯍꯥꯛꯄꯨ ꯆꯪꯂꯛꯇꯅꯅꯕ ꯇꯥꯟꯊꯣꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯀꯩ ꯃꯄꯤ ꯑꯗꯨ ꯃꯆꯥꯕꯨ ꯂꯧꯕ ꯉꯝꯗꯅ ꯅꯤꯡꯕ ꯀꯥꯏꯅ ꯑꯃꯨꯛ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯁꯨ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯠꯆꯕ ꯐꯪꯂꯒꯅꯤ ꯈꯟꯖꯔꯨꯕ ꯀꯨꯃꯥꯔꯁꯨ ꯅꯤꯡꯕ ꯀꯥꯏꯔꯗꯨꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯆꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯉꯥꯜꯂꯦ ꯀꯨꯃꯥꯔꯁꯤ ꯚꯤꯂꯦꯖ ꯆꯤꯐꯀꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤꯅ ꯁꯍꯔꯗ ꯂꯩꯕ ꯕ꯭ꯂꯗꯤ ꯁꯤꯖꯔ ꯍꯥꯏꯅ ꯈꯪꯅꯕ ꯁꯥꯔꯀꯁ ꯑꯃꯗ ꯌꯣꯟꯊꯣꯛꯈꯤꯔꯝꯃꯤ꯫ ꯀꯨꯃꯥꯔꯕꯨ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯒꯥꯔꯤ ꯑꯃꯗ ꯍꯥꯞꯇꯨꯅ ꯁꯍꯔ ꯇꯝꯅ ꯂꯥꯛꯈꯤ꯫ ꯑꯗꯨꯕꯨ ꯂꯝꯕꯤꯗ ꯀꯨꯃꯥꯔꯒꯤ ꯃꯃꯥ ꯀꯩ ꯃꯄꯤ ꯑꯗꯨꯅ ꯑꯆꯣꯡꯕ ꯃꯣꯡꯁꯣꯡ ꯑꯃꯗꯒꯤ ꯆꯦꯟꯊꯣꯔꯛꯇꯨꯅ ꯃꯆꯥꯕꯨ ꯀꯧꯗꯨꯅ ꯇꯥꯟꯅꯔꯛꯈꯤ꯫ ꯃꯍꯥꯛꯅ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯅꯤꯡ ꯊꯪꯕ ꯁꯔꯨꯛꯇ ꯆꯣꯡꯈꯠꯂꯛꯇꯨꯅ ꯃꯆꯥꯕꯨ ꯂꯧꯊꯣꯛꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯒꯥꯔꯤ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯒꯥꯔꯤ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯊꯧꯈꯤꯕꯅ ꯀꯩ ꯃꯄꯤ ꯑꯗꯨ ꯂꯩꯃꯥꯏꯗ ꯇꯥꯍꯧꯔꯝꯃꯤ꯫ ꯃꯗꯨꯗ ꯅꯤꯡꯕ ꯀꯥꯏꯔꯕ ꯀꯩ ꯃꯄꯤ ꯑꯗꯨꯅ ꯃꯆꯥꯕꯨ ꯄꯨꯗꯨꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯑꯗꯨꯕꯨ ꯌꯦꯡꯂꯒ ꯀꯞꯆꯔꯝꯃꯤ꯫ ꯆꯨꯝꯅ ꯀꯨꯃꯥꯔꯁꯤ ꯁꯍꯔ ꯌꯧꯔꯛꯇꯨꯅ ꯕ꯭ꯂꯗꯤ ꯁꯤꯖꯔ ꯁꯥꯔꯀꯁꯀꯤ ꯃꯄꯨ ꯑꯣꯏꯔꯤꯕ ꯖꯥꯔꯕꯤꯅꯣ ꯀꯧꯕ ꯔꯤꯡ ꯃꯥꯁꯇꯔ ꯑꯁꯤꯗ ꯁꯤꯟꯅꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯀꯨꯃꯥꯔꯕꯨ ꯎꯔꯨꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯃꯗꯤ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯃꯍꯥꯛꯀꯤ ꯁꯔꯪ ꯑꯁꯤꯗ ꯇ꯭ꯔꯦꯟ ꯇꯧꯕ ꯍꯧꯔꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯐ꯭ꯔꯦꯟꯁꯀꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯔ ꯑꯣꯏꯔꯤꯕ ꯍ꯭ꯌꯨꯒꯦꯟꯅ ꯍꯟꯇꯔ ꯃꯦꯒꯂꯣꯔꯤꯕꯨ ꯖꯦꯜꯗꯒꯤ ꯂꯧꯊꯣꯛꯄ ꯂꯥꯛꯄꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯍ꯭ꯌꯨꯒꯦꯟꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯃꯦꯒꯂꯣꯔꯤꯒꯤ ꯂꯥꯏꯔꯤꯛꯁꯤꯡ ꯑꯁꯤꯕꯨ ꯌꯥꯝꯅ ꯄꯥꯝꯖꯔꯝꯃꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯃꯈꯣꯏꯁꯤ ꯃꯍꯥꯛꯀꯤ ꯕꯤగ్ ꯐꯦꯟ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯤꯁꯇꯔ ꯍ꯭ꯌꯨꯒꯦꯟꯅ ꯃꯍꯥꯛꯄꯨ ꯃꯤꯅꯨꯡꯁꯤ ꯎꯠꯄꯤꯗꯨꯅ ꯖꯦꯜ ꯃꯅꯨꯡ ꯑꯁꯤꯗꯒꯤ ꯊꯥꯗꯣꯛꯄꯤꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯂꯩꯔꯤꯕ ꯀꯦꯁꯁꯤꯡ ꯑꯗꯨ ꯆꯍꯤ 3 ꯐꯥꯎꯕꯒꯤ ꯃꯅꯨꯡ ꯑꯁꯤꯗ ꯀꯛꯅꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯑꯃꯗꯤ ꯐꯣꯔꯦꯟ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯗ ꯆꯠꯅꯅꯕꯒꯤ ꯑꯌꯥꯕꯗꯤ ꯄꯤꯔꯝꯈꯤꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯃꯦꯒꯂꯣꯔꯤꯕꯨ ꯃꯤꯁꯇꯔ ꯍ꯭ꯌꯨꯒꯦꯟꯒꯤ ꯃꯌꯨꯝꯗ ꯂꯩꯅꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯁꯥꯔꯀꯁ ꯃꯅꯨꯡꯗ ꯊꯝꯈ꯭ꯔꯕ ꯀꯨꯃꯥꯔꯁꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯃꯆꯤꯟ ꯃꯅꯥꯎꯕꯨ ꯅꯤꯡꯁꯤꯡꯂꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯂꯦꯜꯂꯝꯃꯤ꯫ ꯁꯤꯒꯤ ꯃꯊꯪꯗ ꯖꯪꯒꯜꯗ ꯂꯩꯍꯧꯔꯤꯕ ꯁꯪꯘ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯒ ꯄꯨꯟꯅ ꯎꯃꯪ ꯐꯥꯎꯗꯨꯅ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯂꯥꯡ ꯑꯃ ꯊꯥꯛꯇꯨꯅ ꯂꯩꯔꯝꯂꯦ꯫ ꯍꯥꯏꯔꯤꯕ ꯂꯥꯡ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥ ꯁꯪꯘ ꯑꯁꯤ ꯊꯨꯒꯦ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕु ꯃꯃꯥꯅ ꯏꯪꯒꯤꯠ ꯑꯃ ꯄꯤꯔꯛꯄꯗꯒꯤ ꯃꯈꯣꯏꯁꯤ ꯂꯥꯡ ꯑꯗꯨꯗꯒꯤꯗꯤ ꯅꯥꯟꯊꯣꯛꯆꯍꯧꯔꯦ꯫ ꯃꯇꯝ ꯑꯁꯤꯗ ꯂꯥꯡ ꯊꯥꯛꯂꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯈꯨꯗꯝ ꯑꯃ ꯐꯪꯕꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯕꯗ ꯀꯩ ꯃꯃꯥ ꯃꯆꯥ ꯑꯅꯤꯁꯤ ꯌꯥꯝꯅ ꯊꯨꯅ ꯆꯦꯟꯅꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯀꯩ ꯃꯄꯤ ꯑꯗꯨ ꯀꯣꯝ ꯑꯃꯗ ꯑꯃꯨꯛ ꯈꯪꯍꯧꯗꯅ ꯇꯥꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥ ꯁꯪꯘꯅ ꯃꯃꯥꯕꯨ ꯀꯥꯈꯠꯂꯛꯅꯅꯕ ꯀꯧꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯣꯝ ꯑꯗꯨ ꯀꯥ ꯍꯦꯟꯅ ꯂꯨꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯩ ꯃꯄꯤ ꯑꯁꯤ ꯃꯊꯛꯇ ꯆꯣꯡꯈꯠꯄ ꯉꯝꯂꯝꯗꯦ꯫ ꯃꯇꯧ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥ ꯁꯪꯘꯁꯨ ꯀꯣꯝ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯆꯪꯁꯤꯜꯂꯨꯕꯗ ꯃꯍꯥꯛꯁꯨ ꯅꯥꯟꯊꯨꯗꯨꯅ ꯃꯅꯨꯡꯗ ꯇꯥꯁꯤꯟꯈꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯀꯩ ꯃꯃꯥ ꯃꯆꯥ ꯑꯅꯤꯁꯤ ꯐꯥꯔꯦ ꯍꯥꯏꯗꯨꯅ ꯍꯟꯇꯔ ꯑꯣꯏꯔꯤꯕ ꯃꯦꯒꯂꯣꯔꯤꯒꯤ ꯃꯐꯝꯗ ꯈꯨꯟꯖꯥꯁꯤꯡ ꯑꯁꯤꯅ ꯄꯥꯎ ꯄꯤꯔꯨꯕꯗꯒꯤ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯝꯃꯤ꯫
ꯍꯧꯖꯤꯛꯇꯤ ꯀꯩ ꯃꯃꯥ ꯃꯆꯥ ꯑꯅꯤꯁꯤ ꯌꯣꯠꯀꯤ ꯁꯥꯔꯪ ꯑꯃꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯊꯪꯗ ꯃꯦꯒꯂꯣꯔꯤꯅ ꯃꯤꯁꯇꯔ ꯍ꯭ꯌꯨꯒꯦꯟꯒꯤ ꯃꯌꯨꯝꯗ ꯃꯍꯥꯛꯄꯨ ꯎꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯤꯁꯇꯔ ꯍ꯭ꯌꯨꯒꯦꯟꯒꯤ ꯅꯨꯄꯤ ꯃꯥꯔꯇꯤꯅꯣ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯑꯃꯠꯇ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯥ ꯔꯣꯌꯟꯕꯨ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯗꯨꯅ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯒꯤ ꯃꯔꯝꯁꯨ ꯇꯝꯖꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯥꯛꯂꯤꯕꯒꯤ ꯃꯔꯝꯁꯤ ꯉꯔꯥꯡ ꯃꯍꯥꯛꯅ ꯖꯪꯒꯜꯗ ꯀꯩ ꯃꯄꯤ ꯃꯆꯥ ꯑꯅꯤ ꯑꯃꯒꯁꯨ ꯐꯥꯔꯦ ꯍꯥꯏꯅ ꯄꯥꯎ ꯇꯝꯕ ꯂꯥꯛꯄꯅꯤ꯫ ꯄꯥꯎ ꯑꯗꯨ ꯇꯥꯔꯕꯗ ꯃꯤꯁꯇꯔ ꯍ꯭ꯌꯨꯒꯦꯟꯁꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯌꯦꯡꯁꯤ ꯃꯍꯥꯛꯀꯤ ꯄꯦꯔꯤꯁꯇꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯄꯨꯔꯒ ꯃꯍꯥꯛꯀꯤ ꯒꯦꯁ ꯑꯣꯏꯅ ꯂꯥꯛꯀꯅꯤ꯫ ꯃꯍꯥꯛꯄꯨ ꯑꯣꯛꯄꯒꯤ ꯊꯧꯔꯝ ꯑꯃ ꯑꯣꯏꯅ ꯐꯥꯗꯨꯅ ꯊꯝꯂꯤꯕ ꯀꯩ ꯃꯄꯤꯗꯨ ꯊꯥꯗꯣꯛꯂꯒ ꯁꯥꯗꯥꯟꯕꯒꯤ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯂꯁꯤ ꯍꯥꯏꯅ ꯌꯥꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯄꯦꯔꯤꯁꯇꯒꯤ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧ ꯃꯆꯥꯗꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯄꯨꯔꯒ ꯃꯐꯝ ꯑꯁꯤꯗ ꯊꯨꯡꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯤꯁꯇꯔ ꯍ꯭ꯌꯨꯒꯦꯟ ꯑꯃꯗꯤ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯌꯥꯝꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯑꯣꯛꯄꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯁꯥꯃꯨ ꯑꯃꯃꯝ ꯇꯣꯡꯂꯒ ꯖꯪꯒꯜ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯂꯥꯛꯂꯤꯕꯁꯤ ꯅꯍꯥꯟ ꯃꯈꯣꯏꯅ ꯐꯥꯈꯤꯕ ꯀꯩ ꯃꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯍꯧꯖꯤꯛꯇꯤ ꯃꯐꯝ ꯑꯗꯨꯗ ꯊꯨꯡꯂꯔꯦ꯫ ꯃꯈꯣꯏꯅ ꯍꯦꯛ ꯊꯨꯡꯕꯒ ꯀꯣꯝ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯨꯞꯁꯤꯜꯂꯤꯕ ꯌꯣꯠꯀꯤ ꯃꯈꯨꯝ ꯑꯗꯨ ꯍꯥꯡꯗꯣꯛꯂꯦ꯫ ꯑꯗꯨꯒ ꯃꯈꯥꯗ ꯀꯩꯔꯥꯛꯀꯨꯝꯕ ꯁꯒꯥꯏ ꯑꯃ ꯊꯥꯗꯨꯅ ꯊꯝꯂꯦ꯫ ꯃꯇꯧ ꯑꯗꯨꯗ ꯀꯩ ꯃꯃꯥ ꯃꯆꯥ ꯑꯅꯤꯅ ꯃꯈꯣꯏꯕꯨ ꯊꯥꯗꯣꯛꯄꯤꯔꯦ ꯈꯟꯖꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯖꯅ ꯀꯥꯈꯠꯈꯤꯗꯨꯅ ꯖꯪꯒꯜ ꯂꯣꯝꯗ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯦꯒꯂꯣꯔꯤ ꯑꯃꯗꯤ ꯒꯦꯁ ꯑꯗꯨꯒ ꯍꯟꯇꯔꯁꯤꯡ ꯑꯗꯨꯒ ꯄꯨꯟꯅ ꯊꯥꯗꯣꯛꯈꯤꯕ ꯀꯩ ꯃꯄꯤ ꯑꯗꯨꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯀꯩ ꯃꯄꯤ ꯑꯁꯤꯅ ꯃꯆꯥ ꯁꯪꯘꯥꯕꯨ ꯄꯨꯗꯨꯅ ꯆꯦꯜꯂꯛꯂꯒ ꯂꯩꯀꯨꯠ ꯑꯃꯒꯤ ꯃꯈꯥꯗ ꯃꯆꯥꯕꯨ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯄꯨꯅ ꯃꯣꯡꯁꯣꯡ ꯑꯃꯗ ꯂꯣꯠꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯁꯥꯃꯨ ꯇꯣꯡꯗꯨꯅ ꯂꯥꯛꯄ ꯒꯦꯁ ꯑꯁꯤꯅ ꯃꯣꯡꯁꯣꯡꯗ ꯀꯨꯜꯂꯒ ꯂꯩꯔꯤꯕ ꯀꯩ ꯃꯄꯤ ꯑꯗꯨꯕꯨ ꯎꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯅꯣꯡꯃꯩ ꯑꯗꯨ ꯑꯦꯝ ꯇꯧꯗꯨꯅ ꯀꯩ ꯑꯗꯨꯕꯨ ꯀꯥꯞꯅꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯀꯩ ꯃꯄꯤ ꯑꯗꯨꯅꯁꯨ ꯃꯍꯥꯛꯄꯨ ꯑꯦꯝ ꯇꯧꯔꯛꯂꯤꯕ ꯒꯦꯁ ꯑꯗꯨ ꯇꯝꯅ ꯆꯣꯡꯁꯤꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯌꯥꯝꯅ ꯍꯩꯁꯤꯡꯂꯕ ꯄ꯭ꯔꯤꯟꯁ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯅꯣꯡꯃꯩ ꯑꯃꯨꯛꯇꯪꯒꯤ ꯈꯨꯀꯥꯞꯇ ꯀꯩ ꯑꯗꯨꯒꯤ ꯃꯀꯣꯛꯇ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯍꯩꯁꯤꯡꯂꯕ ꯃꯇꯧ ꯑꯗꯨꯗ ꯃꯤꯌꯥꯝꯅ ꯃꯍꯥꯛꯄꯨ ꯈꯨꯕꯥꯛ ꯈꯨꯗꯨꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯀꯩ ꯃꯄꯤ ꯑꯗꯨ ꯁꯤꯕꯃꯛꯇꯤ ꯅꯠꯂꯝꯗꯦ꯫ ꯃꯍꯥꯛ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯃꯍꯥꯛꯀꯤ ꯃꯅꯥꯒꯤ ꯁꯔꯨꯛꯇ ꯅꯣꯡꯃꯩ ꯃꯔꯨ ꯑꯗꯨ ꯄꯥꯟꯕ ꯑꯣꯏꯔꯝꯈꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯀꯩ ꯃꯄꯤ ꯑꯁꯤ ꯁꯤꯖꯟꯅꯕ ꯁꯥꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯄ꯭ꯔꯤꯟꯁ ꯑꯗꯨꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯂꯗꯨꯅ ꯀꯩ ꯑꯁꯤꯕ ꯃꯅꯥꯛ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯐꯣꯇꯣ ꯀꯥꯞꯄꯤꯔꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯀꯩ ꯃꯄꯤ ꯑꯗꯨ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯂꯒ ꯄ꯭ꯔꯤꯟꯁ ꯑꯗꯨꯕꯨ ꯏꯟꯊꯨꯔꯝꯂꯒ ꯖꯪꯒꯜ ꯂꯣꯝꯗ ꯑꯃꯨꯛ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯄ꯭ꯔꯤꯟꯁ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯇꯝ ꯂꯣꯏꯔꯗꯨꯅ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯟꯅꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯇꯥꯟꯖꯥꯗꯨꯗ ꯃꯤꯁꯇꯔ ꯍ꯭ꯌꯨꯒꯦꯟꯒꯤ ꯅꯨꯄꯤꯅ ꯄꯨꯔꯛꯄ ꯍꯨꯏ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯈꯤꯗꯦ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯃꯍꯥꯛꯀꯤ ꯍꯨꯏ ꯑꯁꯤꯕꯨ ꯀꯣꯏꯀꯧ ꯀꯧꯖꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯍꯨꯏ ꯑꯁꯤꯗꯤ ꯉꯁꯥꯏꯒꯤ ꯀꯩ ꯃꯆꯥ ꯁꯪꯘꯅ ꯂꯣꯠꯇꯨꯅ ꯂꯩꯍꯧꯕ ꯂꯩꯀꯨꯠ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯍꯧꯅ ꯈꯣꯡꯗꯨꯅ ꯂꯩꯔꯝꯕꯗꯨ ꯃꯈꯣꯏꯅ ꯊꯦꯡꯅꯔꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯎꯔꯤꯕ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯃꯤꯡꯁꯤ ꯔꯣꯌꯟ ꯀꯧꯏ꯫ ꯃꯍꯥꯛꯁꯤ ꯃꯤꯁꯇꯔ ꯍ꯭ꯌꯨꯒꯦꯟꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯥꯗꯨꯅꯤ꯫ ꯃꯍꯥꯛꯁꯤ ꯁꯥ ꯉꯥꯒꯤ ꯐꯣꯛꯇꯦꯜꯒꯤ ꯋꯥꯔꯤ ꯅꯣꯚꯦꯜ ꯌꯥꯝꯅ ꯄꯥꯝꯖꯕ ꯃꯔꯨꯑꯣꯏꯅ ꯃꯦꯒꯂꯣꯔꯤꯒꯤ ꯕꯤꯒ ꯐꯦꯟ ꯑꯃꯁꯨꯅꯤ꯫ ꯃꯍꯥꯛꯅ ꯁꯪꯘꯥꯕꯨ ꯎꯔꯨꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯄꯣꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯃꯄꯥꯗ ꯍꯥꯏꯅꯔꯒ ꯀꯩ ꯃꯆꯥ ꯑꯁꯤꯕꯨ ꯃꯌꯨꯝꯗ ꯄꯨꯔꯛꯇꯨꯅ ꯂꯩꯃꯤꯟꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯔꯣꯌꯟꯅ ꯁꯪꯘꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯂꯨꯅ ꯇꯧꯕꯤꯔꯝꯃꯤ꯫ ꯇꯨꯝꯕ ꯆꯥꯕ ꯁꯥꯟꯅꯃꯤꯟꯅꯕ ꯁꯪꯘꯒ ꯉꯥꯏꯍꯥꯛꯇ ꯊꯥꯗꯣꯛꯅꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯐꯔꯛ ꯌꯥꯝꯅ ꯇꯥꯕ ꯑꯃꯅ ꯔꯣꯌꯟꯒꯤ ꯃꯃꯥꯅ ꯂꯣꯏꯖꯕ ꯍꯨꯏ ꯑꯃꯁꯨ ꯂꯩꯖꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯍꯨꯏ ꯑꯁꯤ ꯁꯪꯘꯅ ꯃꯈꯣꯏꯒꯤ ꯃꯌꯨꯝ ꯑꯁꯤꯗ ꯍꯦꯛ ꯂꯥꯛꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯀꯩ ꯃꯆꯥ ꯑꯁꯤꯕꯨꯅ ꯂꯨꯅ ꯇꯧꯕꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯍꯨꯏ ꯑꯁꯤꯅ ꯀꯩ ꯑꯁꯤꯕꯨ ꯍꯦꯛ ꯎꯅꯕꯒ ꯈꯠꯅꯕ ꯑꯗꯨꯝꯁꯨ ꯍꯧꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯔꯣꯌꯟꯅꯁꯨ ꯃꯈꯣꯏꯒꯤ ꯍꯨꯏ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯄꯨꯟꯅ ꯁꯥꯟꯅꯕꯁꯨ ꯄꯥꯝꯂꯝꯗꯦ꯫ ꯃꯁꯤꯒꯤ ꯃꯊꯪꯗ ꯍꯟꯇꯔ ꯑꯣꯏꯔꯤꯕ ꯃꯦꯒꯂꯣꯔꯤꯅ ꯕ꯭ꯂꯗꯤ ꯁꯤꯖꯔꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯥꯛꯄꯗꯨ ꯎꯔꯕꯗ ꯀꯨꯃꯥꯜꯁꯤ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩ ꯌꯦꯡꯂꯒ ꯈꯣꯡꯖꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯃꯦꯒꯂꯣꯔꯤꯅꯁꯨ ꯀꯨꯃꯥꯜꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯕꯗꯨ ꯃꯍꯥꯛꯁꯨ ꯎꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯀꯨꯃꯥꯜꯕꯨ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯕ ꯑꯁꯤꯗ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯅꯥꯟꯊꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯄꯣꯀꯦꯠꯇꯒꯤ ꯍꯅꯤ ꯁ꯭ꯋꯤꯠ ꯑꯗꯨꯕꯨ ꯂꯧꯊꯣꯛꯇꯨꯅ ꯄꯤꯖꯕꯤꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯁꯥꯔꯀꯁ ꯑꯁꯤꯒꯤ ꯑꯣꯅꯔ ꯑꯣꯏꯔꯤꯕ ꯖꯥꯔꯕꯤꯅꯣꯁꯨ ꯆꯪꯂꯛꯇꯨꯅ ꯀꯔꯤ ꯃꯔꯝꯒꯤ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛꯄꯨ ꯂꯥꯛꯄꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫
मदुदा मैग्लोरीना टाइगर की उनसा अमकक पामी पेरिस की प्रिंस अदुदा खुदोल ओइना पीखिननबने हाइना फोंदोक्लमी वाफम अदुदा जार्विनोनसु यारम्मी अदुगा महाकी मनाक्ता लेरिबा कई मपी अमबु योंथोखिरम्मी मैग्लोरीना चलमदाई मतमदा जार्विनोगी मफमदा अहेनबा पैसा खरसु खुसिन्नरम्मी हारिबा पैसा अदुना मफम असिदा लेरिबा कुमालबु मबुक थन्ना अहाव अहावबा मचिंजाक पिजाबियु हायरमलगा माक मिस्टर हुइगेन की मनाक्ता अमुक हनखिरम्मी असुमना कुमाल से मफम असिदा जार्विनोना सर्कस की ओइबा मही कया अमसु मथंग मथंग तंबीबा हौरक्लम्मी नाकल अमरोमदना नोंगमदे मिस्टर हुइगेन की युमदा खुंजासिंग असिना मीटिंग अमा पांगथोक्लम्मी हारिबा मीटिंग असिबु पांगथोक्लिङैगी तांजासिदा संघाबु मखोइगी हुइ असिना खन्नबा हौरम्मी अदुगा संघाबुसु कोइतान तानरम्मी हुइ अदुना तानरकपसिदा संघासि कोइचेन चेंदुना खांजबनी अदुबु मार्क्सि हौजिकति चेनफम लेरमदे मसिदगी महाकपु चिक्के हाइदुना चेंसिलकपा हुइ असि संघाना सावरक्तुना महाकना ओइना हाटखिरमी थौदोक अदुदा रोइनगी ममाना संघासि यामना तमथीबा सहिंसाबा सानी महाकपु युम असिदा पुसिन्दुना लोइबा यारोइ हाइदुना महाकपु सहरदा लैरिबा कोनुंग अमगी म्यूजियमदा योंथोखिरमी मतवदुदा मागी मसानुपा रोइना संघाबु पुखिबा यारोइ हाइदुना मागी मराल नत्ते हाइदुना मागी ममा मपादा कप कपतुना हाइजरमी अदुबु मसागी वादु ताबीबा तौदना संघाबु यामना थुना पुख्रो हाइदुना योंथोखिरमी असुमना मरोल थोक्त्रबा जीवा ओइजरबसु आगांग असिगिदि चानरबा मरुप अमा हाइबदु ओइरबनी असुमना हौजिकति मरुप अने असि काइनबा हाइबदु ओइरे मसिगी मतुंगदा संघाबु सहरदा पुरक्तुना निंगथौगी म्यूजियम असिदा अमुक थमख्रे अदुगा सोमदसु कुमालबुसु जार्विनोना नोमनोबगी सर्कस की मखल मखल तंबीरमी असुमना लेलकपसिना हौजिकति चही अमा ओलकले कुमालसु चौब सारे फारकले महाकसु हौजिकति मैगी जगो सिंगबु अकीबा अमत यावदना निंगथीजना सोंगबसु हाइरबनी अदुगा सोमदसु संघासि चौब सारे फारदुना महाकसु मागी ओपोनेंट खुदिमक्कु माइथीबा पीबा ngamlagani मतमसिदा कोनुंगदा लेरिबा प्रिंस अदुना चही खुदिंगी ओइना पांगथोकपा कुमई अमदा लमलकी यामना साथीबा सा अनिखक मयामगी ममांगना फाइट तौदुना अथोय हेन तानबगी थोरम अमा पांगथोकदौरी मसिगिदमक गवर्नमेंट की म्यूजियम दा थमलिबा संघागा जार्विनोगी सर्कस मनुंगदा लेरिबा कुमालगगे अकनबा फाइट अमा तौहनसी हाइदुना वाफम असे पाउमी थारक्तुना तमलरे मसिगिसु मथक्ता मखोइगी कयसिना ngamlabadi कैश अवार्ड ओइनसु पीगनि हाइना फोंदोक्लमी हाइरक्लिबा वाफम अदुबु जार्विनो मसामंगनसु यारदुना नाकल अनिमक्ता फेस्टिवल अदुगिदमक सेम साबा लोइख्रे असुमना मखा तारकपदा फेस्टिवल की नुमित हाइबदु ओइरे नुमित असिदा शहर की फमनाइबा असो असांग अमदि प्रजा मियाम पुमनमक्सु फाइट तौनगदोरिबा रिंग अदुदा मही मही लांगनरमी मदुदा मिस्टर युगियनसु महाकी नुपी अंगांग पुरदुना फाइट असुबु येंगबा लाक्लमी ngayaki matungda sangha amadi kumal gi fight tongna ring manungda puthoraki matam asida kumal na sangha bu uba matamda masada akiba amadi poglami asumna makoi ani gi marakta akanba fight ama tauba horaklami hek hawbadagi hawna sangha na kumal bu khara laksana adum phuba horaklami matam asida telamliba miyamna sangha na soidana ngamlagani haina khanarami अदुबु तांजासिदा कई अनेसी पुना पुनाना मबानिगी अंगांग ओइनिंगैगी थौदोक खरा निंगसिंगलखी मसिदगी मबानिसे मतम कयागी ममांगदगी काइनख्रबा मसिन मनाव अदुबुनि हाइबसी हौजिकति खंगनरकले कोइना काइनरुदबा मसिन मनाव अनेसी रिंग अदुगी मयाइदा पुनबा तोकथोलगा यामना नुंगसिनना सलाक सानबा हौरक्लमी मतवदुदा तिल्लरिबा बाबोक्सिंग अदुगी मफमदा अंगकपा हाइबदु ओइरमी कई अनिदुगी मतवदुदा अंगकपना पिक थल्लबा बाबोक्सिंग अदुना कोइराव लौरक्लमी मसिदगी नाकल अनिमकी मियोइसिंग असना कई अनिसिबु फुनननबा हाइदुना फनकना इंजलमी अदुबु मखोइ अनिसि अमुक हन्ना फुनौ हाइबा यारमदे मसिदगी खोइसाउनरबा जार्विनो अमदे प्रिंस की मखोइ अनि असिना कई अनि असिदा लैतुमना थाबा चैना कनबा तौरम्मे मसिदगी कई अनिसिना सावरक्तुना मियामसिंग अदुदा मखोइ अनि संगदुना लांदाबा हौरक्लमी मतवदुदा तिल्लरिबा मियामसिंग अदु काय कायदुना सेनरमी हौजिकते संघा अमदि कुमाल मखोइ अनि असे रिंग अदुगी मपान सेंथोरक्तुना मनिंग तमजरे
ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯍꯔꯒꯤ ꯃꯐꯝ ꯑꯌꯥꯝꯕꯗ ꯀꯩ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯑꯁꯤꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯤꯒꯤ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯌꯦꯟ ꯉꯥꯅꯨ ꯐꯥꯗꯨꯅ ꯆꯥꯊꯣꯛꯂꯝꯃꯤ ꯃꯇꯝ ꯀꯨꯏꯅꯒꯤ ꯃꯃꯥꯡꯗꯒꯤ ꯅꯤꯡꯇꯝꯕꯕꯨ ꯐꯥꯖꯤꯜꯂꯨꯔꯕ ꯄꯨꯟꯁꯤ ꯑꯅꯤ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯍꯔꯥꯎꯅ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯖꯕ ꯐꯪꯖꯔꯦ ꯃꯁꯤꯒꯤ ꯃꯊꯪꯗ ꯃꯤꯁꯇꯔ ꯍ꯭ꯌꯨꯒꯦꯟꯅ ꯃꯦꯛꯂꯣꯔꯤꯒꯤ ꯃꯐꯝꯗ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗ ꯑꯀꯤ ꯇꯨꯖꯨꯡꯕ ꯄꯣꯛꯍꯜꯂꯤꯕ ꯀꯩ ꯑꯅꯤ ꯑꯁꯤꯕꯨ ꯍꯥꯠꯅꯅꯕ ꯑꯣꯔꯗꯔ ꯑꯃ ꯇꯧꯔꯝꯃꯤ ꯃꯗꯨꯗ ꯃꯦꯛꯂꯣꯔꯤꯅꯁꯨ ꯌꯥꯊꯪ ꯑꯗꯨꯕꯨ ꯑꯌꯥꯕ ꯄꯤꯔꯝꯃꯤ ꯑꯁꯨꯝꯅ ꯖꯪꯒꯜꯗ ꯁꯥ ꯇꯥꯟꯕ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯕ ꯄꯨꯝꯅꯃꯛꯁꯨ ꯂꯣꯏꯈ꯭ꯔꯦ ꯆꯠꯂꯝꯗꯥꯏꯒꯤ ꯃꯇꯝꯗ ꯃꯤꯁꯇꯔ ꯍ꯭ꯌꯨꯒꯦꯟꯒꯤ ꯃꯆꯥꯅꯨꯄꯥ ꯔꯣꯏꯟꯅ ꯃꯦꯛꯂꯣꯔꯤꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯔꯝꯃꯤ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯔꯣꯏꯟꯅ ꯍꯌꯦꯡ ꯁꯥ ꯇꯥꯟꯕ ꯆꯠꯀꯗꯧꯔꯤꯕ ꯑꯗꯨ ꯇꯣꯛꯅꯅꯕ ꯃꯦꯛꯂꯣꯔꯤꯒꯤ ꯃꯐꯝꯗ ꯍꯥꯏꯖꯔꯝꯃꯤ ꯃꯗꯨꯗ ꯃꯦꯛꯂꯣꯔꯤꯅ ꯃꯍꯥꯛꯀꯤ ꯇꯧꯗꯕ ꯌꯥꯗ꯭ꯔꯕ ꯃꯊꯧꯅꯤ ꯀꯩ ꯑꯅꯤꯁꯤꯕꯨ ꯁꯣꯏꯗꯅ ꯍꯥꯠꯀꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯝꯃꯤ ꯃꯗꯨꯗ ꯔꯣꯏꯟꯅ ꯀꯔꯤꯒꯤꯗꯃꯛ ꯃꯈꯣꯏꯕꯨ ꯍꯥꯠꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯍꯪꯖꯔꯝꯃꯤ ꯃꯗꯨꯗ ꯃꯦꯛꯂꯣꯔꯤꯅ ꯃꯈꯣꯏꯁꯤ ꯂꯝꯂꯛꯇ ꯂꯩꯕ ꯁꯥ ꯑꯣꯏꯖꯔꯕꯁꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤꯗꯤ ꯌꯦꯛꯅꯕꯅꯤ ꯃꯈꯣꯏꯁꯤ ꯃꯤꯑꯣꯏꯕꯗ ꯑꯀꯤꯕ ꯄꯣꯛꯍꯟꯕꯇ ꯅꯠꯇꯅ ꯌꯨꯝꯒꯤ ꯄ꯭ꯔꯣꯄꯔꯇꯤ ꯀꯌꯥ ꯃꯥꯡ ꯇꯥꯛꯍꯜꯂꯤ ꯃꯈꯣꯏꯗ ꯃꯤꯅꯨꯡꯁꯤ ꯎꯠꯂꯨꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯑꯁꯣꯏꯕꯅꯤ ꯅꯈꯣꯏꯒꯤ ꯌꯨꯝꯗꯁꯨ ꯂꯩꯔꯝꯕ ꯁꯪꯘꯥꯗꯨꯅ ꯅꯍꯥꯛꯀꯤ ꯅꯨꯡꯁꯤꯅ ꯂꯣꯏꯖꯕ ꯍꯨꯏ ꯑꯗꯨꯕꯨꯁꯨ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯍꯥꯠꯂꯤꯕꯗꯨꯅꯤ ꯍꯥꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯔꯣꯏꯟꯒꯤ ꯃꯐꯝꯗ ꯐꯣꯡꯗꯣꯛꯂꯝꯃꯤ ꯃꯗꯨꯗ ꯔꯣꯏꯟꯅ ꯃꯗꯨꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗꯤ ꯁꯪꯘꯥꯒꯤ ꯃꯔꯥꯜ ꯀꯔꯤꯃꯇ ꯂꯩꯇꯦ ꯑꯩꯈꯣꯏꯒꯤ ꯍꯨꯏ ꯑꯗꯨꯅ ꯈꯠꯅꯕ ꯍꯧꯔꯨꯕꯗꯒꯤꯅꯤ ꯃꯍꯥꯛꯀꯤ ꯃꯔꯥꯜ ꯂꯩꯇꯦ ꯃꯍꯥꯛꯅꯕꯨ ꯃꯤꯑꯣꯏꯕꯒꯤ ꯃꯥꯡ ꯇꯥꯛꯅꯅꯕ ꯇꯧꯒꯦ ꯈꯜꯂꯕꯗꯤ ꯃꯃꯥꯡꯒꯤ ꯊꯧꯗꯣꯛ ꯀꯌꯥꯗ ꯀꯌꯥꯔꯛ ꯍꯟꯅ ꯇꯧꯕ ꯌꯥꯏ ꯑꯗꯨꯕꯨ ꯃꯍꯥꯛ ꯅꯣꯡꯃꯇ ꯇꯧꯈꯤꯗꯦ ꯍꯥꯏꯅ ꯇꯝꯖꯔꯝꯃꯤ ꯃꯗꯨꯗ ꯃꯦꯛꯂꯣꯔꯤꯅ ꯁꯥꯍꯤꯡ ꯆꯥꯕ ꯖꯤꯕꯁꯤꯡꯁꯤ ꯃꯈꯣꯏꯗꯤ ꯇꯣꯡꯗꯝ ꯅꯥꯏꯗꯦ ꯃꯈꯣꯏꯅ ꯃꯕꯨꯛ ꯂꯥꯝꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯑꯇꯣꯞꯄꯁꯤꯡꯕꯨ ꯃꯍꯥꯛꯀꯤ ꯃꯆꯤꯟꯖꯥꯛ ꯑꯣꯏꯅ ꯂꯣꯏꯅ ꯎꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏꯁꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒ ꯂꯩꯃꯤꯟꯅꯕ ꯌꯥꯔꯣꯏ ꯃꯗꯨꯗ ꯔꯣꯏꯟꯅ ꯌꯥꯝꯅ ꯅꯤꯡꯉꯝꯗꯅ ꯅꯍꯥꯛ ꯃꯈꯣꯏꯕꯨꯗꯤ ꯅꯨꯡꯁꯤꯕ ꯄꯣꯛꯇꯕꯔꯥ ꯍꯥꯏꯅ ꯍꯪꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯃꯦꯛꯂꯣꯔꯤꯅ ꯑꯩꯍꯥꯛꯁꯤ ꯍꯟꯇꯔ ꯑꯃ ꯑꯣꯏꯖꯔꯕꯁꯨ ꯅꯍꯥꯛꯅ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯤꯕ ꯆꯥꯡ ꯑꯗꯨꯗꯒꯤꯗꯤ ꯍꯦꯟꯅ ꯑꯩꯅ ꯅꯨꯡꯁꯤꯕ ꯐꯥꯎꯏ ꯑꯗꯨꯕꯨ ꯃꯤꯌꯥꯝꯁꯤꯒꯤꯗꯃꯛꯇ ꯈꯜꯂꯒ ꯑꯩꯅ ꯊꯕꯛ ꯑꯁꯤ ꯄꯥꯡꯊꯣꯛꯂꯒꯦ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯈ꯭ꯔꯦ ꯍꯟꯗꯛꯀꯤ ꯈꯣꯡꯆꯠ ꯑꯁꯤꯒꯤ ꯍꯦꯛ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯈꯨꯠꯂꯥꯏ ꯄꯥꯏꯔꯔꯣꯏ ꯍꯟꯇꯔ ꯑꯣꯏꯕꯁꯨ ꯇꯣꯛꯂꯒꯅꯤ ꯍꯥꯏꯅ ꯋꯥꯁꯛꯇꯨꯅ ꯍꯥꯏꯖꯔꯝꯃꯤ ꯃꯁꯤꯒꯤ ꯃꯊꯪꯗ ꯃꯦꯛꯂꯣꯔꯤꯒꯤ ꯈꯣꯡꯕꯨꯔꯣꯏꯁꯤꯡꯒ ꯊꯥꯡ ꯇꯦꯟ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯅꯤꯡꯊꯤꯅ ꯄꯥꯏꯔꯒ ꯀꯩ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯑꯗꯨꯅ ꯆꯦꯟꯁꯤꯟꯈꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯈꯣꯡꯁꯥꯜꯂꯛꯂꯦ ꯃꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯌꯧꯔꯛꯄꯒ ꯃꯈꯣꯏꯅ ꯄꯨꯔꯛꯄ ꯊꯥꯎꯁꯤꯡꯗꯨ ꯖꯪꯒꯜꯒꯤ ꯑꯀꯣꯏꯕꯗ ꯆꯥꯏꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯃꯥꯏꯀꯩ ꯃꯔꯤꯃꯛ ꯃꯩ ꯆꯨꯔꯝꯂꯒ ꯃꯦꯛꯂꯣꯔꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯀꯥꯡꯕꯨꯁꯤꯡꯗꯤ ꯅꯣꯡꯃꯩ ꯑꯃꯃꯝ ꯄꯥꯏꯔꯒ ꯀꯩ ꯑꯅꯤꯗꯨ ꯊꯣꯔꯛꯄ ꯂꯨꯝꯗꯨꯅ ꯂꯩꯈ꯭ꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯐꯝ ꯑꯗꯨ ꯃꯩꯅ ꯏꯀꯣꯏ ꯀꯣꯏꯅ ꯆꯥꯛꯈꯠꯂꯛꯄ ꯎꯕꯗ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯖꯔꯝꯕ ꯀꯩ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯑꯁꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯦꯟꯅꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩ ꯃꯔꯤꯃꯛꯇ ꯃꯩꯅ ꯏꯀꯣꯏ ꯀꯣꯏꯅ ꯆꯥꯛꯄꯗꯨ ꯎꯔꯒ ꯃꯈꯣꯏ ꯑꯅꯤꯁꯤ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯁꯣꯝꯗꯅ ꯃꯦꯛꯂꯣꯔꯤꯅ ꯑꯋꯥꯡꯕ ꯃꯐꯝ ꯑꯃꯗꯒꯤ ꯕꯥꯏꯅꯣꯀꯨꯂꯔ ꯑꯃ ꯄꯥꯏꯗꯨꯅ ꯀꯩ ꯊꯣꯛꯂꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯂꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯥꯏꯀꯩ ꯈꯪꯗꯅ ꯆꯠꯂꯛꯄ ꯀꯩ ꯑꯅꯤꯗꯨ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯆꯠꯂꯛꯄꯗꯨ ꯎꯔꯦ ꯃꯇꯝ ꯑꯗꯨꯗ ꯀꯩ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯑꯁꯤꯅꯁꯨ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯁꯥꯗꯥꯟꯕꯁꯤꯡꯅ ꯃꯈꯣꯏꯕꯨ ꯍꯥꯠꯀꯗꯕꯒꯤ ꯂꯨꯝꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯈꯪꯕꯗꯒꯤ ꯃꯅꯤꯡ ꯍꯟꯗꯨꯅ ꯆꯦꯟꯕ ꯇꯥꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯀꯨꯃꯥꯜꯅ ꯑꯀꯣꯏꯕꯗ ꯆꯥꯛꯂꯛꯂꯤꯕ ꯃꯩꯒꯤ ꯄꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ ꯃꯇꯝꯁꯤꯗ ꯃꯍꯥꯛꯅ ꯅꯍꯥꯟꯋꯥꯏ ꯖꯥꯔꯤꯕꯤꯅꯣꯅ ꯇꯝꯂꯛꯄ ꯁꯥꯔꯀꯁꯀꯤ ꯃꯍꯩꯁꯤꯡ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯃꯩꯒꯤ ꯄꯜ ꯑꯗꯨꯕꯨ ꯌꯥꯝꯅ ꯂꯥꯏꯅ ꯀꯥꯜꯂꯒ ꯆꯣꯡꯊꯣꯛꯈꯤꯔꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯃꯅꯨꯡꯗ ꯂꯩꯍꯧꯔꯤꯕ ꯁꯪꯘꯥꯗꯤ ꯍꯥꯏꯔꯤꯕ ꯃꯍꯩ ꯑꯗꯨꯗꯤ ꯍꯩꯍꯧꯗꯕꯅꯤನ ꯃꯩꯖꯥꯎ ꯑꯗꯨꯕꯨ ꯆꯣꯡꯊꯣꯛꯄ ꯉꯝꯂꯝꯗꯦ ꯃꯁꯤꯗꯒꯤ ꯀꯨꯃꯥꯜꯅ ꯑꯃꯨꯛ ꯍꯟꯅ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯁꯪꯘꯥꯒꯤ ꯃꯐꯝꯗ ꯃꯇꯧ ꯀꯔꯝꯅ ꯆꯣꯡꯒꯗꯒꯦ ꯍꯥꯏꯕꯒꯤ ꯅꯤꯌꯣꯝꯗꯨ ꯇꯥꯛꯂꯝꯃꯤ ꯃꯁꯤꯗ ꯀꯨꯃꯥꯜꯅꯁꯨ ꯑꯃꯨꯛ ꯍꯟꯅ ꯃꯄꯥꯟꯗ ꯆꯣꯡꯊꯣꯛꯈꯤꯔꯝꯃꯤ ꯃꯇꯧ ꯑꯗꯨ ꯁꯪꯘꯥꯅ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯂꯗꯨꯅ ꯑꯔꯩꯕ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯄꯨꯝꯅꯃꯛ ꯁꯤꯖꯤꯟꯅꯔꯒ ꯍꯥꯏꯔꯤꯕ ꯃꯩꯒꯤ ꯄꯜ ꯑꯗꯨ ꯀꯥꯜꯂꯒ ꯆꯣꯡꯊꯣꯛꯈꯤꯔꯝꯃꯤ ꯑꯗꯨꯒ ꯖꯪꯒꯜ ꯑꯗꯣꯝꯗ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯧꯁꯤꯡꯗꯨ ꯃꯦꯛꯂꯣꯔꯤꯅ ꯃꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯖꯔꯝꯃꯤ ꯑꯃꯗꯤ ꯊꯃꯣꯏꯗ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯌꯥꯝꯅ ꯊꯥꯖꯗꯕ ꯍꯥꯏꯕꯗꯨ ꯐꯥꯎꯔꯝꯃꯤ ꯃꯁꯤꯒꯤ ꯃꯊꯪꯗ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯔꯣꯏꯟꯅ ꯖꯪꯒꯜ ꯃꯅꯨꯡꯗ ꯆꯪꯂꯛꯇꯨꯅ ꯃꯍꯥꯛꯅ ꯁꯪꯘꯥꯕꯨ ꯀꯣꯏꯀꯧ ꯀꯧꯖꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯀꯩ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯑꯁꯤ ꯌꯥꯝꯅ ꯍꯔꯥꯎꯖꯅ ꯂꯣꯛ ꯑꯃꯒꯤ ꯃꯈꯥꯗ ꯏꯔꯣꯏꯗꯨꯅ ꯁꯥꯟꯅꯖꯔꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯔꯣꯏꯟꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯕꯗ ꯁꯪꯘꯥ ꯑꯁꯤ ꯏꯁꯤꯡ ꯃꯊꯛꯇ ꯀꯥꯈꯠꯂꯛꯇꯨꯅ ꯔꯣꯏꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ
Sanghabu urabada Royna yamna nungshina Sangha nahak aibu khanglibara haina hangjarami Maduda Sanghana su khangli haibagi matagum nauthi sanazarami Maduda Royna ngasi ibani unariba sina aroiba oirasi nakoi amukhanna khungangda laktuna praja singbu aki tujungba pokhalaganu nakoi su nakoi gi nayum jangalda matam supagi oina laikhro aikoi su aikoi gi khungangda amukhanna laglaganu haina nungsina nanbirami haina ringai tanza sida Maclaurin lona narondagi Sanghabu nongmaina kaplage haiduna em tawduna leirami adubu tanza sida nakalda Komal su munna yengduna leiramle Masidagidi Maclaurin mahaki nongmai adubu leimaida tapna thadakhirami aduga Komal bu munna yengduna leirami Masidagidi Komal se Maclaurin gi manakta sangsilaktuna mahaki pocket aduda maraina leklammi mahakna haininglibase nahanwai Maclaurin hek pizaba honey sweet adubu ngasi su pizau haiba oiramki Masidagidi Maclaurin mahaki pocket manungdagi honey sweet ki container adu lauthokthuna yenglubada manungda amata yauramdre sidagidi mahakna Komal gi mafamda mahakna tawkhiba phataba thabak sing adugidamak mahakpu ngakpiu haina haijarami sidagi haideba kai masimanaw ani ase jangal manungda adumak changkhirami hoina jangal da sanglam dai gi matamda Royna amadi Maclaurin makhoi anibu amuktang munna yenglamlaga jangal lomda adumak changkhirami masig matungda kai masimanaw ani asina nahanwai makhoi gi makol oiramba temple adugi maikai tapna lakpagi lambida matam kuinagi mamangda kaina khraba mamabu masa ani asina hanna kaujarami tanzaduda mongsong amadagi al oisilabi kai mama adu thoraktuna masa anibu kauduna chensilakhi asumna hojikti mama masa makhoi ahum asi matam kuinagi matungda amuk hanna unaduna laiminaba phangjare matawasumna taibang miyoibana minung silaitana hato pikharaba mapuroibabu ningsingluraga Sangha amadi Komal mahaki mamagi miluda ningamdabagi pirang sintharakpagi sinnasina filamasigi aroiba matang haibadu oikhirami ngasini ngasigi Manipur Dreams na adonggidamakta pudun lakshariba Two Brothers ki full explanation ngasigi explanation asibu tabiraga adonggi thamoida kari phawbagi haibadu channel asigi comment section da thambiramu amadi mathangi video da amuk hanna thengnarasi